ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ State Assembly the supplementary demand for grant kuntanipal gi lupa crore lisemaga chani marfu taruk henba senfam pass tawkre point of order gi matang da ngasi su makhata opposition gi MLA sing house dagi mapan thokre Mamangi sarkar na miyoi lising tara thabak hapchil lambadagi lupa crore chamanga rom puthaduna leramba du menkhat na bahot na bada awaba ma oiri haina Chief Minister and Biren Assembly the fongdokre Amasong Imphal City manung da laiba security force ki kemta bomb pokhai bagi thokdok tattana thorakli kanana pokhai hankibano haibadi claim torokpa laitri Kurumjere STB ki numidangi pau meeting tabiri musimbu taram nokcheri hojik pau sanong napizari JSC gi ahanba oina chathariba assembly gi budget session da ngasi supplementary demand for grant kuntanipal gi lupa crore lisemaga chani marfu taruk henba senfam pass tawkre session gi manung chana Deputy Chief Minister Y Joy Kumar na Manipuri appropriation bill number 1 lisingani taranipal house ta thamki Governor gi address su khana bagal loina na thagat pagi motion adu pass tawki wahangi paukhum gi matamda PWD na NHIDCL gi blacklist tawkiba Contractor the work order P haiba chumbra haina KH Joy Kisan hanglakiba wahang amada Works Minister TS Biswajit na pikiba pakum pen the badagi supplementary question makata na hanglakpada awai akum thoki 0 hour gi matamda Congress ki MLA AK Mirabai na ngarang mahang na pukhatkiba point of order dugi pakum speaker na ningthi na piki de haina pen the bafongdorakhi Makata na Congress ki MLA KH Mega Chandrana House Chathari ngaida Speaker na Pauche ki kuthangda ngarangi thong adu condemn tawi haina phongdokhiba adu House ki dignity so I haina phongdorakpadagi tongan ba MLA singna su makhoi gi mot phongdoknarakpadagi ruling gi maikai dagi khumnaraktuna charangna ba fibam thokhi Speaker ki maikai dagi opposition ki MLA singna Speaker ki ruling da pen da balairabadi mahaki chamber da laktuna khanasi haiba appeal tawki House ki leader and Birena Speaker ki ruling ki matang da House da discussion tawba fajadi haina irang adu lakshna bahotnaki opposition ki maikai dagi hojik chathari ba session asi unconstitutional oi haina laushin baga loinana House dagi mapan thoki Speaker na numit yung bamatung minute taruk chatpada House ki session pung ama yaithokle haina lok thoki Mamangi sarkar loiramdaida miyoi lising tara thabak hapchil lambadagi lupa crore chamanga rom puthaduna leramba adu menkhatna bahotnabada awab ama oiri haina Chief Minister N Birena Assembly the fongdokre Chief Minister N Birena handaki mifamgi governor gi warol asi government asina tawkiba thabak singsu yawba tawgadaba singsu yawba pangsang su sangdaba yamna mapung faba maikai khudingmaki sokpa address amani BJP na luchingba government lakpadagi Chingmiga Tamiga laptop naramba amadi Tajanadaba Singh Kokhanbangamle Nik Launa Leramba Tanja Amada government asi lakhibani Ngasidi Mangluraba Mari Singh Hanagum Samjin Bangamle Government asigi amatangairaba pandamdi awa ana taraba amadi lairaba singbu manaba thak amada pukhatpani Human Service piba haibasina top priority da thamduna thabak changsili CM gi lairaba singi tengbang hogdoktuna miyoi laktara mangaromda lemna langbagi khudong chaba pigadawri Praja Singbu nungaina thamba amadi lehenna bahotna bahaibasida tumba chaba khangdana hotnari Insurgency singa political solution purakna bahotnari ten krabatha tararom asida lakliba hongba sing asina kanagumba kharadi nungaitaba forum bayai Law and order gi fibam su hokiba chahi singa yengnabada ka hena fagatpa ngamle haiki 0 hour gi matamda ngarang thokiba bom pokhai bagi thokdokta Assam Rifles ki jawan ani sokiba du nungaitaba phungdokpaga loinana thokdok adubu condemn tawi haiki Mamangda M sector da bomb ani pokai kiba adu SIT semduna thigatle ngarangi thokdok adusu team ama semduna thigatlagani haiki ngarangi sisu taramiba akhoi grenade ki pin si inside the kaino da wall du gi manung taram duskumba nuaitaba thokdok thokpase house da madugi soibising du gi nuaitaba aduga adugma thokdok jubu condemn tawe suma thokdok se amona thokdanaba akoi government gi side gi akan ba sepung torang lokhale madudaida
चेक तौब खोटपा कईदौब तौबदा इनकन्वीनियंट होइबा कईदौब खरा पब्लिक सिंग थोप खोटपदा मधु खरा बियार तौमिनसी मरुना हाइरिबा सिगिसु कमिटी अमखक एसआईटी अम सेमकाना क्रमाय तौदना हारबि टाउन सिदा कमाय तौरिबनो करिनो मतुंग क्रमायना प्रिवेंट तौगदगी हाइबिगा दुसु अथुबदा हयेंग बाउगी मनुंगदा कोइ थुना टीम अमा मी अमा असाइन तौरगा सेमजरगा फैक्ट फाइंडिंग तौजगे हाइदना हाउस अदुमाइना थमजबे थैंक यू गवर्नर की एड्रेस थागतपगी मोशन बीजेपी की एमएलए पी सरतना पुखलकपदा मोशन अदुबो एनपीएफ की एमएलए अवांगबाव न्यूमाइना सेकेंड तौकी मोशन खनाबदा पी सरतना हंदक गवर्नर पीखिबा वारोल असी गवर्नमेंट असिना पाखतकदबा अमदी मणिपुर की मियामदा यामना काना हनगदबा मपुम फाबा एड्रेस नि हाइना सिंथाकी अवांगबाव न्यूमाइना गवर्नमेंट असी लाकपदगी चिंगमी तम्मीगी मरक्ता चेतपा मरी पुरकपा ngamle हाइबगा लोइनना पांगथोखिबा अफबा थबक सिंथाकी लोइनना गवर्नर की वारोल असी यामना चंग ओइबा वाफम क्या यावबा एड्रेस नि हाइकी सिक्योरिटी नाक सेंदुना लैरिबा इम्फाल सिटी मनुंगदा लैबा एम सेक्टर मनाक्ता बोम पोखाइदुना नुपी अमा अशोक अपन नंखिबा अमदी ngarang अमुक मपाल कांगजेबुंगदा असम राइफल्स पर्सनल सिंगी मनाक्ता बोम पोखाइदुना पर्सनल अनि अशोक अपन नंखरबा मतुंगदा ngasisu अमुक हन्ना खुमल लंपाक स्पोर्ट्स कॉम्प्लेक्स की चंगफंग मनाक्ता असम राइफल्स की ट्रांजिट के मनुंगदा बोम अनि पोखाइख्रे ngasi numidang wairang pung manga makhairom taba aduwaida thokhiba bom pokhaibagi thogdok aduda mioi mapan sokle hairi chap chabadi khangba ngamdri thogdok thokfam dagi akupa paw launana ba hotnabada Assam Rifles kangpuna pawmi sing transit camp manungda changan khide अमरोमदा हंदक एम सेक्टर के मया द बोम पोखाइखिबा ngarang mapal kangjebung da bom pokhaikiba amadi ngase Assam Rifles transit के मनुंग द बोम पोखाइ हारिबा असिना काना तौखिबनो हाइबा ngasi फावबा मीडिया द क्लेम तोरप लैट्री चेरक सिदा ट्रांजिट के मया द बोम पोखाइखिबा अदुगी मतंगदा एसआईटी सेमदुना थिगतले अमदी ngarang gi थौदोक अदुसु टीम अमा सेमदुना थिगतलगन हाइना चीफ मिनिस्टर एन बीरेन ngasi असेंबली की हाउस द फोंगतोप लैख्रबनी मतम खरगी ममांगदा बिष्णुपुर डिस्ट्रिक्ट की फगकचौ द लैबा मियोय अमा थौबाल द विंगर अमना थोमलंबदगी लेखिद्रबा मतुंग थौदोक अदुदा चेनरिबा विंगर अमदी ड्राइवर हौजिक फावबा मरी लैनबा अथॉरिटी ना फाबा ngamdaba अमदी लंगला लंजिन अमत पुथोकपा ngamdababu यानिंगदबा फोंगदुक्तुना ngasi फगकचौ इखाइदा लमदम अदोंगी मियाम थोरक्तुना लंबी थिंगबगी खोंजंग चंगसिनख्रबा मतुंगदा ngasi नुमिदांग वाइरम जेएसी की मियोय सिंगा चीफ मिनिस्टर गा वारी सानबदा यानबा पुरकपदगी खोंजंग हंदोखरे वारी सानबा जेएसी की कन्वीनर खांगेमम बसंत कुमार कुंबी केंद्र के एमएलए अमदी इमुंग मनुंगी मियोय सिंगना सरुक याखी खांगेमम बसंत कुमार न फोंगदोरकपदा चेनबा मियोय सिंग सरकार न फगतकनी अमदी लेखिद्रबगी इमुंग मनुंगदा सरकार की थबक अमा पीबा हाइबा वाफमदा यानबदगी खोंजंग हंदोकपनी हाइकी कोई लेखिद्रबा मनीसु थोमंबा विंगर सी फाबदा विंगर की एसोसिएशन अमदी पुलिस की माइकेदी अचौबा खोंजंग कया जंक्शन बिगनी हाइबगी थाजबा चिमुनर चिमिसरना थंबीबा अमदी लेखिद्रबगी इमुंग असिदा मागी खेत्री पुरोल ओइना अवानागी मतेंग खर ऑनरेबल चिमिसर की साइटेगी पांगबिगनी हाइबगी थाजबसी थंबीरबा मतुंग कोई यानबा दु पोर जबने खोइना एकोई तौरंबा बल्लदु एकोई हंदोक चरे इम्फाल वेस्ट डिस्ट्रिक्ट पुलिस ने लुपा लाख तरामाथोई हेनबगी हीरोइन नंबर 4 अमदी लाख क्यागी ओइगदबा युंगांग अमदी बियर फागतपा ngamkhre फागलबा पोलम सिंह पुथोकलदुना पोरमपाट पुलिस स्टेशन द पांगथोखिबा पावगी मिफम अमदा डिस्ट्रिक्ट पुलिस एसगी एसपी थेमथिंगना फोंगदोखिबदा युंगांग अमदी बियर सिंह अदु अककनबा पाव अमा फंगबदगी ngarang numidang pung 10 makhairom taba aduwaida lawrengbam ingo kौबा कोंगबा लाइश्रम लेकाइदगी मियोय अमा फारबा मतुंगदा महागना हाइदोरकपदगी थांगजम चिंगलेम्बा अपोकपा टीएस नंदकिशोर कोंगबा चनम लेकाइदा लेबगी गोडाउनदा लोतुना थमलंबदगी फागतपा ngamkhibani पोलम सिंह अदुना ऑफिसर्स चॉइस ब्लू बॉक्स निफु मंगा मैकडुअल बॉक्स निफु हुमदोय बीपी फुल बॉक्स मंगा बीपी हाफ लीटर बॉक्स अहोम ऑल मंक बॉक्स निफु बेयर ट्यूबो बॉक्स चामगा कुन किंगफिशर्स बेयर बॉक्स चामगा कुन मापन अमदी मैकडुअल बॉक्स तरा मापलनी मकोइबु वहंग पाहुंग चथबदा पोलम सिंह अदु गुवाहाटी दगी पुरकलगा इम्फाल की तोंगान तोंगान मफमदा योननबा सेम साबनी हाबा खंगबा ngamle पोलम सिंह असि पोरमपाट पुलिस ता सिनरबा मतुंगदा हौनबी मतुंग इन्ना एक्साइज डिपार्टमेंट दा खुशिन नखरगनी हाइखी एसपी न मखाताना फागलबा नंबर 4 अदुना ग्राम मरफुद्रा मापलनी लमलोंग थोंगमया दगी लुसी कौबा चुराचानपुर डिस्ट्रिक्ट दगी मियोय अमदगी फागतखिबनी नार्कोटिक सेल इम्फाल एस की पेट्रोलिंग टीम अमना चेक तौबदा फागतपनी पोलम अदुगी अपुनबा वैल्यू ना लोकल मार्केट ता लुपा लाख 13 लिसिंग यांखैनी थोय रोमनी हाइखी
We seized under witnesses of independent witnesses, and we have arrested the main accused, the person, the owner of this. Aduga will take up necessary legal actions as per the law. So will be forward, since the authorities, excise department, will be forwarding for taking necessary action at the earliest. Congress government ki matam lisingani mapalda Loktak Development Authority LDA ki fundagi short term action plan semduna catchment area treatment taunabagi pandamda Forest Department da lupa crore yankai lakh kun lising humdrana sinduna thabagi namada sel lokthokpada Jenaba Minister amadi officer sing mathakta action lokhatkani haina Forest and Environment Minister TA Shyamkumar haikre ngasi nungtil New Secretariat Block ta leba Minister gi office chamber da pakthokpa paugi mifamda Minister Shyamkumar na makata na haikibada short term action plan asigi makada Thoubal Bisnupur Northern Forest Central Tamenglong Southern Technopole Forest Eastern Forest amadi Ukrul Division da lisingani mapaldagi lisingani tara humdoi fawbada u thakre hariba mafam singi manungda Thoubal Division gi oina Risongfung Island amadi Saichang gi oina di u amat tharam khide loinana ate division kaya dasu media yawba team amaga loinana chattuna yengsilagan haiki Forest Department hiram khudimakta Prajak welfare da amadi umang kokthokpa amadi saharpa langthakpa khudimak thingthingnu lai ana suk chawba sempham ama koi mamang government na pro yankhai khra hen basi tawrakan da khoina mafam ji leiram da base mafam khri yem khana leiram da base siam laibak thibine Water Resources amadi Kongba Turel gi khonung sengba amadi drainage tawbagi thabak ayamba loisilakle miyamne singi chawgi mi paiba hantharagani Turel khonung amadi mapal da sanjiliba yum dukana chingba sing miyamgi khalaga sidokpiu haina Water Resources Minister Letpau Hokip na apel tokre ngasi nungtil Minister Letpau Hokip na luchingduna Imphal Turel gi khonung sengbagi thabak chathariba thumuthong dagi loklaubung amadi telepathy dagi minuthong fawbagi fibam yengsin khiba aduda Water Resources Department gi Flood Control Division 1 gi EE Katrimium Kameshwar AE Event amadi AE Brozensu sarukyaki Minister Letpau Hokipna makatana fongdo kibada anoba sarkar asina ising ichaw hanthana thaurang amagi makada Turel khonung sengbagi thabak Imphal Turel amadi Kongba Turel gi mafam gyada chathariba singi thabak ayamba losilakle loinana khonung sengba loiraba matung retaining wall darkar laiba mafam singdasu chanana thaurang tawre hairi Tariba sajaliba mayam silebak miyamna mateng tawbiduna sajak pibiduna lothokpada mateng tawbiu akhoigi yum amakhakna adagi kaino club hall macha am khaktuna miyamgi amangba oitargadi mangbaduna hendoinina yaragadi mase ei lebak miyamda appeal tawjaningi Patsoi Kendra gi manung chanba takel khongbal amadi iroi sembaga samnaba jingjin thong haina khangnaba thong asi ngasi fawba mari leinaba singna semjin bidabadagi lamdam adongi miyamna pendaba phongdoktuna thong asi thingjin kre English semaga chama pan mafudra mapanda thong asi sananaba matamdugi works minister oiramba Patsoi Kendra gi MLA L Chandramanina foundation stone hulam labasu ngasi fawba mari leinaba singna makhatana thabak lokhatana leiri athuba matamda mari leinaba singna thong asi nauna sabiu haina lamdam adongi miyoi amana phongdorakle singi awaba ubiraga maru oikhaba si sarkarna miyeng sangbidana maikoi asomgi praja singi khongchagadaba afabu makhangi thongama athubu matamda simbiwa haduna aina nongungna haje Rajya Sivage Chandra Cultural Foundation Manipur gi Taret Suba Foundation de Thauram ngasi Singjamai Oinam Thingel da leiba Madana Mohan Mandir da pangthokre Etihas ka mari leinariba Madana Mohan Mandir gi fibam maung maril chadana thamba haibasi khunai asi mapa mapu masak khangdabaga pangkhak oigani haina Consumer Affairs Food and Public Distribution Minister Karam Shyam na phongdokre Govindaji Singar Palagi kangbuna sankritan saktuna pangthokiba tharam aduda GN Manipur Dance Academy gi Director L Upendra Sharma Padma Shri Aribam Shyam Sharma Maidingu Laisemba Sana Jauba Rajasi Cultural Foundation gi founder RK Ranjit na chingba miyo kyana sarukyaki Minister Karam Shyam na makata na phongdokibada itihas ka yamna naknaba mari leinariba fibam chadraba Madana Mohan Mandir asi athuba matamda semgatnanaba Art and Culture gi Minister amadi Kendra sigi MLA Manipur Legislative Assembly gi Speaker su oiriba Khem Changa tanaraga athuba matamda thabak oina paikhatnanaba honaragani haiki Speaker Kemchan Mingoina Panjarabada, Ma Aduga, Sasuang, Mamating Pangaga, the Pai Pussing was a Kangboina, the Masama Susing, Tobimal Kangboina,
उन्ननब होनबदा इशु हंगम मतेंग पांगजगे वफम से थमजरगा आर्ट एंड कल्चर दसु मिनिस्टर सु ngasi wari sage ngasi mai house da the pressure ma tawjage Rajyasi Vegachandra Cultural Foundation Manipur spokesperson T. Rabatna Tarechiba Foundation de asi Maruina Oinam Thingel Laiba Madana Mohan Mandir Pangtok Libagi Maramdi Manipur Miam da Singba Madana Mohan Mandir asi Karambano Haibadu Kanganana Pangtok Pani Haiki Masagi kidney animak fail oibedagi imung manungi khudong chadabana maram oiduna ningthina layeng bangamdraba lamsang kendrigi manung chana leiriba sangai thel makha lekai de leiba samjet sabam abung jehi kuntra taruk apokpa kesogi imung manungda Facebook real friend team gi maikei degi sel gi tingbang pikre Facebook real friend gi advisor kaisam tinglem bana phongdokibada Manipur gumba lairabana masing hena leiba lamdam asida awa ana taraba singda angamba mateng Pangna Bahaibasi Yamna Tangai Fade. Asigumba Wakalol Amagaloinana Facebook Kutanga Wakal Manaba Mayam Punsinduna Semba Facebook Real Friend Timna Awana Tarbasing the Mating Pangduna Lakpagi Sarokama Oina Kidney Animak Fail Oiraba Abungi Ana Laying Da Mating Oinanaba Angamba Selgi Mating Pangbani Haki. Abungi loina bibem chana pikliba macha singi amadi imung manungi awat apa menanaba thabak subada masage anaba layang bangam hogdabadagi mahaki mapuroiba abung kidney animak fail oikhibani asigumba awaba tarba imung asida sarkargi amadi mari lainaba singna mateng pangbiu haiki Infalgi Naga Turel Matakta Potfam Pamliba Singh Amasung Manak Nakpada Leriba Dukan Singdagi Sel Khairamba Miyoi Ama Rising Knowledge Club Thangmai Banda Farba Matungda City Police the Sinakre Rising Knowledge Club ki Vice President NG Ghanashyam na haikibada Naga Turel gi Matakta Potfam Phamba Amadi Dukan Tauriba Singdagi IMC Amasung Club asigi Ming Season Aduna Sel Khaibagi Thabak Singh Chathare haba pau fangbadagi Thangmai Ban United Club Amasung Rising Knowledge Club ki volunteer singna ngaiduna lakhibani ngase yupung mapalom Tabaduwaida Miyoi Ahum Lakhibani, Miyoi Anina Chen Kraga, Soibum Lekai, Kulangbung Leraktagi, Angom Goi, Jay Kuntrani Toy, Apokpa Lekidaba El Ranjit Pahobani. Farba Miyoi City Police Sinakre Loinana, IMC Amasung Club Ki Ming Season Aduna Sel Khaiba Lakpa Sing da Pibigano, Club Ki Volunteer Sing na Su Kupna Yang Sili Haiki. Diploma Elementary Education ki Coordinator Singi Oiba Orientation Program amangasi Lamfel Patalaiba SCERT da pangtokre. No Magyoba Orientation Program asi National Institute of Open Schooling Department of Education S amadi SCERT na punna sinbani Thoramadu Hogdokpada SCERT ki Director Dr. M. Mina Kumari State Coordinator NIOS ki RK Bizen NIOS Headquarter ki Academic Officer Dr. Rajendra Kumar Nayak Ignogi Retired Professor SBS Chowdhury Susaruk Yaki Imphal East, Imphal West, Thobal Amadi Bisnupur ki Coordinator Singna Saruk Yakiba Thoram Aduda SCERT ki Director Dr. M. Mina Kumar na Fungdo Kibada SCERT na Lisingani Tara Humdoidagi Government School Singi Oja Singda Makhal Kyagi Training Sing Piduna Lakli Masigi Manungda Train Torbo Oja Lising Marirom Leire Awat pa Train Tawgadaba Sing asi SCERT na Chahi asi Mapung Fana Pangtoknanaba Pandam Thamli Haiki Bisnupur District ki Manung Chanba Khungang Kuntra asi Open Defecation Free Village oire haibagi certificate kusinabagi thoram ama ngasi Bisnupur DC ki Mini Secretariat Conference Hall da pangthokre PHED na sindo na pangthokiba thoram aduda Bisnupur ki DC Pawan Yadav Bisnupur ki PHED ki Executive Engineer L Gokul Chandra ADM Bisnupur Brozendro yauna Jila Parishad member amadi SDU na chingba miyo kyana saruk yaki DC Pawan Yadav na Khungang ama taru tanana thamnana bahotna bada Pradhan Singhi Chauraba Thodang Lai Haiki. Educative Engineer Gokul Chandrana Lisingani Tara Mapalgi October Kuntra Mathoi Faubada Swachh Bharat Mission ki Makhada Taru Tananba India ama Oinaba Amadi Yumthong Kuding Makta Sanitary Latrine Lehanaba Hotnariba Asi Miyamna Mating Pangbayo Haiki. Ruda Academy Thobal ki matangda KCPMC Progressive na school asi athingba thamliba si handok pinaba loinana makhata na mahiroi singda mahei tamba fangan binaba apil taurakli amaromda MSU gi mathakta KCPMC na athingba thamgani phongdorakba wafam kaya Manipur College Students Union nina yaningdaba phongdorakli loinana firep adu handok piu hairi amaromda Moirang Multipurpose Higher Secondary School Students Union DM College of Science na su MSU da athingba thamgani hariba asi handok piu hairi Paugi marak thatna temba brekama. Ngasidi suara jengge. Ture, hai ture. Hai, kau ini mana tu?
Masi kari gauza. Sidi yosi na nini hai. Masigi yosi di tata tisko nini hai. Adudi sanagi mahut yang na sinba yagandre. Kay dawina? Kanano? Kay gino? Kay daw biyo? Masi pum na. Loi leibidi gari ahan maga tong ngamdra bane. Pura laga tongni khaliba namai doi kai dro. Senbun puthok leibidi ngamdra. Senbun puthok tana leiba ngamdra su Imphal Finance ta salo. Ai ju ahan ba lei ngamdra Imphal Finance ta gi loan oine lori. Imphal Finance na nongbu manung da gari loan lobu yabni khudong chaba pijari. Adom na pam makhal gi gari kudingmak lobu be yabni. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu break matu da taram nok chirezima khata bapau tha asigi tang anida Bishnupur district ki manung chanba thamna pokpi maning lekai dagi chahi tara taruk rom tamangai ribi nupi macha amabu yaripok nongbram makha lekai dagi Johnson kawamioi amana izat manghal lambaga hundok lami haibagi matang da ngasi yaning da bafongdok tuna thamna pokpi kaifa kaithel da wakat mi fam chathakre thogdok asigi matang da sem kiba JAC gi mioi sing amadi lamdam adongi nupi kyana saruk yakhi JAC gi convener ibungo machana JAC na taliba dabi pidrabadi akan bakhongjang silagani haiki hari badi February ki tarik tara phausi marung da pidaba tar gadi akhona makhan makha kaya gi khongjang kaya akhona sangsin gani haina koi gi JAC gi mai gi di thamjari chahi khudingi chawna sokhalaba mafam singi manungda ama oiriba konthojam kendra gi manungda leiba khabi turel maril kendra asigi MLA oiriba Dr S Ranjanna mahaki local area development fund gi makhada turel asi longnamba semba sabagi thabak chathariba asibo haktheng nana chatuna yengsenkhre khongchat adu development and protection united voluntary organization asenbani khongchat adu da saruk yakiba organization asigi president Taurem Khaba na phongdorakpada MLA gi local area development fund gi makhada khabi turel khonung semliba asibu thagapa phongdokhi loinana tung koina chatnaba quality laina sembinaba appeal tauki amaromda turel asigi tinfam oiriba nambol turel su makhata na sengdoktrab gadi kanaba fangloi maram asina nambol turel maril su sarkar na matamga chanaba amadi ichawna sokhalaba mafam kaya sing asibu nongju pantha laktringaida sembinaba appeal tauki Yairo Bamdia Gram Panchayat ki Pradhan L Sarojini na phongdorakpada sarkar gi akhanaba budget ta hapiduna turel maril asibu tengnaba amadi lamdam asigi chawna awaba mayok nakhiba mafam sing asi kannaba hotnabada achobo mityeng changhaningi haiki ngasigi khongchat aduda Nambol Municipal Council gi ward number 19 gi member G Mani Kabui ward number 3 gi member S Pratam Kumar amadi organization gi secretary KH Lamjing Basu sarokyaki Ukhrul gi Tongloi dagi lakpa Tangkhul Singh amasung Kakching gi artist sing gi marakta cultural exchange program ama ngarang Kakching Garden gi museum park ta pangthokre progressive composer Manipurna arts lover forum Kakching amasung Kakching Garden Development Trust ka punna sinduna Hill Meets Valley haina mingthonduna pangthokiba cultural exchange program aduda saknairaba artist Ahanjau amasung mahaki kanguna Kakching Khuntoklon Ima Chandani na tengtha isai Ganga Tombi amasung Laurembam Bedabati anina Khulang isai Priyanga Oinam na Tangkhul isai Ukhrul gi Toloi dagi lakpa artist singna Tangkhul Khulang isai sakhi Kakching Higher Secondary School gi lecturer Dr. Nongmaithem Pramodini Devina Kakching Matou Karamna Haurakkhibage haibagi maramda wangangkhi Tharamaduda Kakching Municipal Council gi Chairperson Naurem Sanjit Kumar Vice Chairperson KHH Jhaljit Councillor Singh Amadi Atai Masaknaiba Miyoy Kyasu Sarukyaki Kakching District ki District Headquarter Lokthok kadabada leiriba yetnaba asi loishinduna district asigi kendra ahumgi praja singna pamliba Waikhong Thongjawda sanabagi ayaba hojik chathariba assembly mifam da Lokthok piu haina district headquarter demand committee Waikhong Kakching district na phongdokre ngasi Waikhong bazar da pangthokiba pawgi mifam da committee asigi advisor committee gi convener Nongmaithem Sarat Kumar na haikibada Kakching district asi kendra mari Sugunu Hianglam Wabagai amasung Kakching mari na punduna sembani masida Sugnu Hianglam amasung Wabagai loinana Kakching gi khul kharagi apunba chada marifu miyamna Waikhong Thongjawda district headquarter thamba mafam chai haiduna phongdokre loinana chief minister unaduna wari sanakhre amasung mahangna su masi
maram chai haina yaningbा फोंदोरखरबनी district mari gi manungda hianglam amasung sugununa khwaidagi sothaba hospital amadi bank laitabaga loinana sotharaba kendra ama oina khangnaraba mafam asida district headquarter thambiduna sothariba miyam gi khanbiduna hojik chathariba assembly mifamda mari lainaba minister singna pukhatpiduna chief minister na waikong thongjawda kakching district headquarter sananaba lokthokpiu haiki oragadi akhoi sakhotpai du oidorine maram chaba प्रजा की अपाम अचुब डिसीजन से लौबीरक्तब तारगदी अखोई प्रजा सिंगना मखल मखा क्या की अखोई खोंजंग चंगसिलपदा मदुर थोकपा अफ फतगी दायित्व पुनमकसे सरकार लेंगाक मपुसिन ओइगदबनी Manipur State Kala Academy na sinduna iboyama sumang lila sanglen da chatharakpa nifu taruk suba Manipur pumbagi sumang lila fangna kumaigi nupi kanglup ngasi nini chanbada nongin sumang lila artist association gi tam da chatlu utkre lila asi Dinesh Tongbram na iraga moirang them borot na lamjing lamtakpani lila asi mitop miyan chana Manipur gi tampak lam khudum chan khiduna tamgi yellow mina ching da tangduna laibagi fibam utpani lila asi da Tomba Sarat Kumar Guna Dev Sashi Niranjan Jayant Kumar Bhorot Somorjit Momo Amadi Herojit na chingba artist kya na saktam langli Treasure Art Association na sinduna lakliba tang mapal fawbada chathagadaba Sanakya Ibotombi Memorial Theatre Festival ngasidagi konong mamanggalaiba Maharaj Chandrakiti Auditorium da hokre Festival hogdopagi thoramda hanagi National School of Drama gi Director Dr. Anuradha Kapoor Theatre Center gi President Nabawarepa Theatre Critic Buddha Chingthamsu sarukyakhi Thauranga mari lainana Dr. Anuradhana Fongdokhibada Manipur gi nat ki thak asi India gi khwaidagi wangba thak ta lairiba singi marakta yawi haibasi kakpa yadraba wafamni Manipur gi nat mangkhiba India gi oina achoba mangjaba oigadoribani maramasina haurakliba nahasingna lamdam asigi nat manghandanaba hotnaba tangai fade haiki More Ward number 2 the Laiba Auditorium Holder Mati Chanu Nunglam Kiloikon More Block Technopole District ki Tara Nitoi Suba Rising Degi Thoram Pangthokre Thoramaduda MLA DK Korungtang ADS Chandil gi member as Tengpau Mate Yauna Maruiba Myo Kyana Sarukyaki MLA DK Korungtang na Nungshina ba haiba asi society ama sagatpagi amadi chokot thorangi maikairomda mai onsen bani haiki Society sagatpagi development properly. Aduna si mate chanu singna sili belang liwa program si ayya mathagale Tha asigi tang anida More Ward number 5 tagi Muhammad Khairuddin Kaubamioi ama Betrok area da nongmaina kaptuna hatkiba thogdok adugi matangda MLA DK Korungthangna laikhidrabagi imungi miyoi singa hak thengnana unaduna wari sanakre mahaki maikai dagi pangbe aba mateng pangani haiki imung manunga unakiba duda Myanmar Workers Forum ge President and Polindrosu Sarokyaki We can, I can Haibatimda District Health Mission Society Tamenglong na sinduna Tamenglong District Hospital gi conference holder World Cancer Day gi thoram pangthokre thoram aduda Tamenglong gi DC Armstrong Panmai amadi Chief Medical Officer Dr. Chambo Golmai yauna miyo kyana sarukyaki ICAR Research Complex North East Region Center Manipur amadi KVK Chandal anina punna khutsam naduna numinini chathagadaba training program amangarangdagi Chandal district ki Monsang Pantha village da hokre promoting improvement technology of maize production in North East Health Region haiba thimda ICAR Indian Institute of Maize Research Punjab ki tingbang makhada pangthokiba awareness program aduda KVK gi senior scientist Dr. MA Ansari L Kanta Dr. I Levis Jongloi Amadi Ate Masak Naiba Myoikyasu Sarukyaki Lomi Yankai Rom na Sarukyakiva awareness program aduda Akang Ahekyana Chujak Mato Karam na Thagani Amasung Kari technology season nagadagi haibagi matangda Sugay na Taki National Health Mission gi makada District Health Society Imphal West na sinduna RCH and NCD gi matangda free health camp amangasi Salam Community Hall Salam Mayalikai da Imphal West da pangthokre nupi angang amadi mama oibising sibagi chang hanhanmagi pandamda mapung oina pangthokba camp aduda dental doctor ama yauna punna Dr. Mari nurse taret
left technician amadi asa tara yauna saruk yaduna punna miyoi chamaga yankairom laingki loinana hidak langtaksu lemna yenthoki ke masigi matangda maroiba thodang loriba MO in charge Faying Primary Health Center ki Dr. N Rameshwar na phongdorapa wafam RK Rojit Sana Koba Chahi Kunmangarom Suraba Kundrakpam Awang Lekai Digi Mioi Ama Chatkiva February Tang Marida Mayumdagi Thokibadagi Thiba Khangre Hari Mahak fit manga inchi ani wangi kulei kuchuni mamai sangi mahak na yumdagi thokiba matamda jacket amuba malitki higok machugi track pen ama set ki kanagumba singna mahapu thengna birabadi manak na police station natraga mobile number 7422094659 the pau PBU haidi Hauzik sanabagi pau Amju team the badminton's men's individual get champion oire. Guwahati da chathariba mapol suba North East Media Sports Festival da ngasi sanakiba badminton ki men's individual event ta amjigoi na saruk yariba manaba pauchegi and Bikramjit na championship trophy loba ngamkhibani. Quarter final match ta Assam Tribunes ki Chandan Sharma bo ani sino da maitiba piki semi final match ta amjigi oina saruk yariba ekhoigi panthungi B Sanjoy bu maitiba piram laba matung final yoba ngamkhibani. Final match ta News 18 gi Hiraka Jyoti Malakarbu Anishino da Maitiba Piduna champion Oibangam Kibani. Hayeng degi Hogadoriba Nupa Amasung Nupigi table tennis ta Amjugi team gi Maike degi Pongnafangi S Sonia Kangla Paugi T Nirmal Amadi Sanalaibaki Lenindro Mangangsu Sarukyagani. Eastern Marine Organization Sinduna Numit Mangani Chubna Chathagadaba Tara Mangarak Shuba Real Ram Area Sports Meet ngasi Technopole District ki Manung Chanba Kambang Khunau da Icham gi advisor and Rajendra na chief guest oiduna hogdokre. Tharam aduda Kambang Khunau gi chairman KH Marung Eastern Marine Organization gi vice president Momo Tangtang na mathang sitna president guest of honor oiki. Sports Meet asida tongan ba Marine Khul Singh dagi sanaroi singh na saruk yari. Sports Meet asida nupi amadi nupa gi football, volleyball, seprakta korna chingba masana singi athoi ahen tanagani. Tharanga Mari Lenana Eastern Marine Organization ki Vice President Momo Tangtang na phongdokibada sanaroi singna Sports Meet asi sanaraba matungda district level amadi state level ki thakta sanaduna national level amadi international level da saruk yaba ngamnaba hotnasi haina phongdokhi HM ki advisor and Rajendra na phongdokibada sana khotnabana Manipur amadi India ki mingchat purakpa ngamgani adubo sanaroi singna mahai masing tamdabasu hena tambadasu hena thawa yaksinduna tungda mai pakpa miyoi ama oinaba Honasi, Amaromda, Maring Jatigi Marakta, Manipur government ki administration da yawang ngamnanaba, tongan ba civil services exam sing thaduna, Lebak ngakpada saruk yabang ngamnaba honasi, Echamgi Maikay dagi, Maikay Asongi Lambi Thong, Amadi, Awat Apakya, Semgat Naba, Kulgi authority singatanaduna, Sengat Naba Honaragani Haina Fongdoki. Patna da handak pangtok Bataret Suba Federation Cup lisangani tara Nepal Senior Men's Bodybuilding and Physics Sports National Championship ta medal laurakaba Manipur Police Bodybuilders amadi Coach Singbo Harau Tamna Okpagi Thoram ama Manipur Police Sports Club ki Secretary Office ta pangtokre. Top Chingtha Youth Progressive Organization Sinduna Team Tara Tarukna Group Ani Khaidoktuna Organization Asigi Playground Chathariba Taruk Suba Taipo Trophy Village Open Football Tournament Lisangani Tara Nepal gi ngasi sanagadaba Nungbram FC Laktabadagi YDC Khamrong Walk Over Fangkre Atopa match amada Taipo Ena Huikup FC bu goal ahum amada maithiba pikre. Northern Sports Association ki Technopole District na Sindona Tarahum Deshuba Northern Sports Meet Lisangani Tara Nepal ngasi Technopole District ki Machi Block ki Manung Channel Leiba Marilil Khunda Hogdokre Hogdokpagi Thoramda ADC Channel ki Vice Chairman TH Joy Lamkang yauna miyoi kyana saruk yaki numit mangani chubna chatha gadoriba sport meets asigi hogdokpagi thoramda Maryland FC amadi Hainokong FC anina opening football match sanaki.
All Jiribam Sports Association Jiribam na Sinduna Jiribam Higher Secondary Playground da Mapal State ki team yauna team tara taret na saruk yaduna sanariba tara nithoi shuba Jiri Cup Invitation Football Tournament ki ngasi match da Klasa PSG Jiribambo goal mari amada maithiba pikre hayeng quarter final league round ge ahanba match da IEDFA amasung Hishuna ahanba match da sanagani ani suba match da HKLFC ga ARC Silonga sanagani Kangpok Pigi Brigadier M. Thomas Ground Chathariba Taram Dushuba Kangui Inter World Wise Tournament Kasi Sanakiba football match da World number 17 Ward number 6 Pu Mangasino da Maitiba Pikre Anisuba match da Ward number 8A na Ward number 3A Bu Panjil Taruk Amada Maitiba Pikre All Manipur Muslim Organization Coordinating Committee ki meeting makada All Quarter Sports Association Sinduna Kokta Bazar Public Ground Chatharakiba Ahanba Hanit Saha Memorial State Level Manipur Muslim Football Tournament ki ngasi sanakiba ahanba quarter final match da Yaripok Thobalna Faso Khetri Lekaibo Amasino da Maitiba Piduna semi final changkre Makhata na sanabagi pau sports journalist Boyan Ningthojam dagi pangbigani Singkai Hunba Pulo Club Kongpana point Kunmari Makai point Taramatoi Makai Amadi point Tarhomdoi Makai Pangduna Senior Junior Amadi Girls ki overall team champion oikre Manipur Equestrian Association Amadi Assam Rifles na sinduna Imphal gi Mapal Kangjebungda tha asigi tang ani dagi team tara na saruk yaduna satharakiba taramanga suba Centennial Cup Amadi Mapal suba Junior State Equestrian Championship ngasi loisan khre loisan bagi thoramda Director General Assam Rifles ki Lieutenant General Shaukin Chauhan Manipur Pony Society ki President Dr. K.S. Isorjit, Inspector General Assam Rifles Short ki Major General Birendra Singh Amadi, Veterinary and Animal Husbandry Services ki Director Dr. Aisau Basu Saruyaki. Sathar ki ba championship asigi ngasi aroi numit ki pangtok ki ba nipi masagi so jumping da Singkai Hunba Polo Club Kongpan gi ti istana club asigi Nilu RK KNMM Riding School Singdamagi Zetolia Amadi Imphal Riding Club Lampen Part ki Romabatina ahan bani shuba ahum shuba Amadi mari shuba position taki Senior men gi so jumping gi pangtok ki bada Singkai Hunba Polo Club Kongpan gi Y Suraj club asigi L Thompson KNMM Riding School Singdamagi TS Jacob Amadi Eastern Student Club Nongaibungi A Cameron na ahan ba ani shuba ahum shuba Amadi mari shuba position taki 10 pegging lens team senior gi pangthok khibada Manipur Police Sports Club team A na point sa magatara truk phangduna ahan ba Singkai Hunba Polo Club team A Kongpa na point sa magasubna taruk phangduna ani shuba club asigi team B na point sa magasubna manga makai phangduna ahum shuba mari Manipur Police Sports Club team B na point sa magasubna ni makai phangduna mari shuba position takhi Sathar ki ba championship asigi loisan baki thoramda thoram mapu oigadaba singna apiba matamdagi pung ahum hena thengthana lakibana maram oiduna sanarui singda mana matum yenthokpada yamna thengthana hokre makok mathang taraba sanarui singda thoram mapu singna certificate medal amadi trophy sing piduna pungning thaugat Riz Nagamapalna PTRC Pasuibu Maithiba Piduna ahanba hibok T20 cricket tournament ki final sangkre Manipur Cricket Association gi miyeng makhada Langthabal Sporting Club Langthabal na senduna mamang thagi tang taritegi team kunma thoina group mari thokna khaidoktuna Langthabal Public Ground na sathariba ahanba hibok T20 cricket tournament ki ngasi sanakiba ahanba semi final match da Riz Nagamapalna PTRC Pasuibu wicket mapal da maithiba pikhibani PTRC Pasoina tos ngamduna ahan batting tokibada over taramari ka ball amada wicket loina turaga ranipu humdoi khak loki masigi pakhomda match asida mai pakhiba Riz Nagamapalna ani suba batting tokibada over taret ka ball marida wicket amakhak turaga apiba target adu yauduna match asi mai pakhibani match asida Riz Nagamapal gi sanaroi sanjoina wicket ahum loduna man of the match takhi Sathariba tournament asigi ani suba semi final match haying ayupung mapan tabada traw kwa kaithel amadi cyclone thangbaibanga sanagani Mari suba apimpa 9-a-side invitation football tournament ki final da Cine Actor FC amadi Amik Team B ga sanaragani All Manipur Filmmakers and Producer Association apimpa na sinduna tha sikitang anidagi team mapalna group ahum thokna khaidoktuna Pamyal Ground Pasoi Patu da sathariba mari suba apimpa 9-a-side invitation football tournament ki ngasi sanakiba ahanba semi final match da Cine Actor FC na Cine Editor Bro goal ani sino da maitiba piduna final sangkhibani
मैच असिदा माई पाखिबा सिने एक्टर एफसी की गोल अनिदु पाइखोंबा अमदी नावबना सनखी अनिसुबा सेमीफाइनल मैच की सानखिबदा अमिक टीम बी ना अमिक टीम ए बु पेनाल्टी दा गोल मंगा मरी दा माइथि बिदुना फाइनल संख्रे टीम अनिमंगना अपिबा मतमदा गोल अनि अनि सनदुना ड्रॉ चपदगी किक्स फ्रॉम पेनाल्टी मांगना डिसाइड तौबदा अमिक टीम बी ना अमिक टीम ए बु माइथि पिखिबने मैच असिदा माई पाखिबा अमिक टीम बी गी अपिबा मतमदा संखिबा गोल अनि दु जितेश्वर अमदी प्रभुना संखी अमिक टीम ए गी गोल अनि दुना केनेडीना संखिबने शेख बाबू मसा मेमोरियल ट्रस्ट न सिंधुना था सिगी तांग अनि दगी टीम तरामरी न ग्रुप मरी ठोकना खाइदोक्तुना प्रिंसटन इंटरनेशनल स्कूल ग्राउंड न सथरिबा अहानबा शेख बाबू मसा मेमोरियल 7-a-side मेंस ओपन फुटबॉल ट्रॉफी गी ngasi sanakhiba ahanba match da फासो खेत्री मयाई लेकाइना नजारी एफसी टीम बी साबा लेकाइबो गोल अनि अमदा माइथि पिखे अनि सुबा मैच की सानखिबदा पीआईएस खेत्री अवांग लेकाइना कक्षा काइरंग मयाई लेकाइबो गोल अनि अमदा अहुम सुबा मैच की सानखिबदा नजारी एफसी टीम ए साबा लेकाइना 7 स्टार पोरमपाटपु गोल निपाल अनिदा मरी सुबा मैच की सानखिबदा टॉप एफसी टॉप मयाई लेकाइना खेत्रीगाव एफसी बो गोल मंगा अहुमदा माइथि पिखे मंगा सुबा मैच की सानखिबदा पेन एफसी खेत्री अमदी नासिकोंग एफसी थंबालखोंग गोल अममम चनदुना ड्रॉ सटखरे शालो यूथ यूनियन क्लब न सिंधुना था सिगी तांग मरी दगी टीम कुनमरीना ग्रुप निपाल थोकना खाइदोक्तुना क्लब असिगी ग्राउंड सथरिबा शालो कप निपान सुबा लमलाई केंद्र विलेज वाइज मेंस ओपन 7-a-side फुटबॉल टूर्नामेंट की ngasi sanakhiba ahanba match da YMC haraurokna YDCL pungdongbambu goal ani amada maitiba pikre मैच असिदा माई पाखिबा YMC हराउरो की गोल अनि दु एन शंकरना मैच की 35 सुबा मदी 39 सुबा मिनिट सनखिबने मैच असिदा माइथिखिबा YDCL पुंगतोंगबंगी अमतंगारबा गोल दु एन विनोद खनाना मैच की 10 सुबा मिनिट सनखि टूर्नामेंट असिगी अनिसुबा मैच की सानखिबदा बोलेरो सेक्टाना LSIC लमलाइबु गोल अहुम सिनोदा माइथिबा पिखरे बोलेरो सेक्टागी माई पाखिबी गोल सिंगदु KS नाउबा PIC तलजित अमदी YC ट्रेसेना मैच की 32 सुबा 19 सुबा मदी 19 सुबा मिनिट सनखिबने कोंगबा यूथ ऑर्गेनाइजेशन सिंधुना ममंग थागी टांग कुनिपाल दगी टीम कुंथ्राना ग्रुप निपाल थोकना खाइदोक्तुना ऑर्गेनाइजेशन असिगी ग्राउंड सथरिबा मरी सुबा इमा पांथुपी ट्रॉफी मेंस ओपन 5-a-side फुटबॉल टूर्नामेंट की ngasi sanakhiba ahanba match da ISLSYDO हुइरोम लेकाय अमदी BFC सयांग गोल अमता सनदना ड्रॉ सटखरे अनिसुबा मैच की सानखिबदा NCYC न्यूज़ एकोना BEYO सिंगजमैबो गोल अम सिनोदा माइथिबा पिखे अहुम सुबा मैच की सानखिबदा EYWO बामोन कंपुना सेंट स्टेफेन स्कूल हयांग थांगबु गोल 3 सिनोदा माइथिबा पिखरे मरी सुबा मैच की सानगदब टीम नजारी FC साबा लेकाय लाक्तबदगी DFC बामोन लेकायना वॉक ओवर लौखरे थागचरी बोयाय ngasi नोमगे ngasagi pau lobirasi Environment Directorate State Climate Change Weather Report की मटुंग इना ngasi की ख्वाइदगी साखिबा सेल्सियस डिग्री 23.4 ख्वाइदगी इंबा सेल्सियस डिग्री 3.3 नुक्सित यावबा इसिंग मनन गी सांग मैक्सिमम दसादा 34.3 मिनिमम दसादा 10.58 ओइखे ngasi nong chukide Hauzere bada mariba pau amuk kahna State Assembly the supplementary demand for grant kontra Nepal gi lupa crore lisemaga chani marfu taruk henba senfam pass tawkre point of order gi matang da ngasi su makhatan opposition gi MLA sing house dagi mapan thokre Mamangi sarkar na miyoi lising tara thabak hapchin lambadagi lupa crore chamanga rom puthaduna leiramba adu menkhatna bahotna bada awaba ma oiri haina Chief Minister N Birena Assembly the phongdokre Amasong Imphal City manungda laiba security force ki camp da bomb pokhai bagi thokdok tattana thorakli karana pokhai han kibano haibadi claim torokpa leitri Ngasi gyone dia STV na pijaba pau matang ashle losin jere medyang tabiri basing bo mukat na khumjeri